ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯍꯦꯟꯖ ꯇꯥꯗꯕ ꯅꯠꯇꯦ, ꯇꯥꯔꯤꯕꯅꯤ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯣ? ꯃꯤ ꯃꯁꯛꯁꯨ ꯀꯩꯝꯇ ꯌꯦꯡꯗꯅ ꯍꯦꯛꯇ ꯍꯣꯏ ꯍꯥꯏꯗꯣꯛꯄꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯤ ꯃꯣꯏ ꯀꯩꯁꯨ ꯈꯪꯕꯤꯗꯦ꯫ ꯍꯦꯟꯖꯥꯗ ꯁꯥꯎꯅꯤꯡꯕꯅ ꯀꯞꯀꯦ ꯇꯧꯔꯛꯏ꯫ ꯃꯔꯨꯝ ꯊꯨꯞꯅ ꯂꯣꯠꯇꯨꯅ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯊꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯀꯞꯈ꯭ꯔꯦ꯫ ꯏꯃꯥ, ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ? ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯅꯪ ꯕꯕꯥꯕꯨ ꯈꯥꯝꯕꯤꯌꯨ, ꯑꯩ ꯖꯦꯝꯁꯇ ꯂꯨꯍꯣꯡꯕꯤꯒꯅꯨ꯫ ꯁꯣꯝ ꯃꯈꯥꯗꯅ ꯑꯍꯜꯁꯤꯡꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯖꯥꯟꯁꯤꯅ ꯇꯥꯏꯕꯨꯡꯉꯣ ꯍꯣꯏꯅ ꯑꯁꯨꯝꯅ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯕꯨ ꯊꯥꯖꯔꯨꯗꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯄꯨꯟꯁꯤꯕꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯄꯣꯛꯄ ꯏꯆꯥꯅꯤ, ꯐꯩ ꯈꯜꯂꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ꯫ ꯍꯥ ꯃꯃꯥ, ꯀꯥꯏꯕ꯭ꯔꯥꯅꯦ ꯑꯩꯅ ꯍꯥꯏꯁꯦ? ꯊꯥꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯛꯏ꯫ ꯊꯥꯁꯅꯥ ꯅꯣꯛꯂꯒ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯇꯣꯏꯅ ꯂꯥꯛꯂꯤꯕꯅꯦ ꯑꯉꯥꯡꯗꯣ꯫ ꯍꯟꯗꯛ ꯃꯔꯛ ꯂꯥꯛꯇꯦ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯤꯗꯅ꯫ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯪ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯖꯥꯇꯤꯅ ꯇꯛꯄꯗ ꯈꯥꯡ ꯉꯝꯗꯗꯅ ꯆꯦꯜꯂꯛꯂꯤꯅꯦ ꯑꯩꯈꯣꯏ꯫ ꯄꯨꯟꯁꯤꯕꯅ ꯍꯩꯃꯥ, ꯅꯨꯄꯥ ꯃꯁꯥꯅ ꯍꯥꯏꯔꯨꯆꯣ ꯍꯥꯏꯔꯤꯕ? ꯑꯩꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯝꯕꯗꯒꯤ ꯂꯥꯛꯂꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯁꯥꯕꯨ ꯌꯥꯕ꯭ꯔꯣ ꯍꯪꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯐꯔꯦ ꯐꯔꯦ꯫ ꯖꯥꯇꯤ ꯃꯈꯣꯜꯗꯣ ꯍꯧꯔꯞꯅ ꯑꯗꯨꯗꯤ ꯋꯥꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯅꯦ꯫ ꯊꯥꯁꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯣꯏꯔꯦ, ꯋꯥ ꯍꯥꯏꯕꯨ ꯁꯤꯅꯦ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ꯫ ꯊꯥꯁꯅꯥꯅ ꯆꯥ ꯂꯣꯜꯂꯒ ꯃꯌꯥꯝꯗꯨ ꯊꯛꯃꯤꯟꯅꯩ꯫ ꯖꯥꯇꯤꯒ ꯖꯥꯟꯁꯤꯒꯁꯨ ꯊꯧꯒꯜꯂꯣꯟ ꯑꯃ ꯎꯠꯂꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯥꯁꯅꯥ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯧꯗꯣꯛꯄ ꯀꯥꯔꯛꯏ꯫ ꯃꯆꯥꯗꯨ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯁꯝꯗꯨ ꯍꯥꯏꯒꯠꯄꯤ꯫ ꯏꯆꯥ ꯀꯩꯗꯧꯔꯒꯦ? ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅ ꯅꯄꯥꯅ ꯉꯥꯏꯍꯧꯔꯤꯅꯦ꯫ ꯍꯦꯟꯖꯥ ꯃꯈꯣꯟꯗꯨ ꯀꯞꯄꯕꯒꯤ ꯏꯁꯤ ꯁꯤꯔꯤ꯫ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯏꯃꯥ, ꯅꯣꯏꯅ ꯁꯤꯜꯂꯤꯕ ꯊꯕꯛꯁꯦ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯊꯥꯁꯅꯥꯅ ꯀꯩꯗꯧꯔꯒꯦꯅꯦ? ꯅꯪ ꯄꯥꯕꯨꯡꯅꯁꯨ ꯈꯪꯅ ꯆꯥꯟꯅꯕꯒ ꯑꯣꯏꯔꯦ, ꯑꯗꯨꯝ ꯌꯥꯊꯣꯛꯈ꯭ꯔꯦꯅꯦ꯫ ꯑꯗꯨꯗꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯕꯣ? ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯀꯔꯤꯅꯣ ꯍꯪꯕꯤꯗꯅ ꯍꯦꯛꯇ ꯌꯥꯔꯦ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯁꯤꯕꯨ ꯅꯣꯏꯅ ꯄꯣꯛꯄ ꯅꯆꯥ ꯅꯠꯇ꯭ꯔꯕꯣ? ꯑꯩꯁꯤꯕꯨ ꯀꯦꯝꯇ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇ꯭ꯔꯣ? ꯊꯥꯁꯅꯥ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯅꯪꯒ ꯖꯦꯝꯁꯀꯁꯨ ꯍꯥꯟꯅꯅ ꯑꯗꯨꯝ ꯀꯧꯅꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯌꯥꯒꯗ꯭ꯔꯥꯅ ꯇꯧꯕꯅꯤ꯫ ꯍꯣꯏ, ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪ ꯄꯥꯕꯨꯡꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯅꯪ ꯖꯦꯝꯁꯇꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯍꯦꯟꯖꯥ ꯌꯥꯝ ꯁꯥꯎꯅ ꯅꯣꯏ ꯖꯦꯝꯁ ꯀꯅꯥꯅꯣ ꯈꯪꯂꯕꯣ? ꯅꯣꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯥꯗꯨꯗ ꯑꯩꯕꯨ ꯌꯣꯟꯊꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯍꯌꯦꯡ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯞꯄꯒ ꯂꯦꯟꯕꯗꯣ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯨꯀꯣ꯫ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯋꯥꯔꯕ ꯍꯥꯏꯅ ꯍꯪꯉꯛꯄ ꯌꯥꯔꯣꯏ, ꯑꯩꯁꯨ ꯋꯥꯍꯩ ꯀꯧꯕ ꯍꯥꯏꯈ꯭ꯔꯔꯣꯏ꯫ ꯊꯥꯁꯅꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯋꯥꯗꯨ ꯈꯪꯗꯕꯅꯤꯅ ꯃꯆꯥꯅ ꯄꯥꯝꯗꯕꯒꯤ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯑꯣꯏꯅ ꯈꯜꯂꯤ꯫ ꯖꯦꯝꯁ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯌꯨꯅꯦ? ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯗ ꯑꯀꯥꯏꯕ ꯆꯠꯂꯝꯃꯒꯦ ꯃꯥꯅ? ꯍꯦꯟꯖꯥ ꯁꯥꯎꯅ ꯆꯠꯂꯦ, ꯃꯤꯉꯣꯟꯗ ꯅꯠꯇꯦ, ꯑꯩꯉꯣꯟꯗ, ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ꯫ ꯁꯥ ꯃꯥꯅ ꯑꯩꯕꯨ ꯃꯥꯡꯍꯟꯒꯗꯣꯏꯒꯤ ꯃꯥꯒꯤ ꯃꯄꯥ ꯃꯃꯥꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝꯁꯤꯗ ꯊꯥꯔꯛꯄꯅꯦ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯃꯥ꯫ ꯃꯥ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯥꯜꯂꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯇꯨꯃꯤꯟꯅ ꯌꯥꯁꯦ ꯆꯦꯛꯁꯤꯟꯗꯨꯅ ꯂꯩꯕꯅꯦ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯏꯃꯥꯗ ꯂꯣꯏꯅ ꯂꯤꯌꯨ, ꯑꯩ ꯇꯥꯒꯦ꯫ ꯍꯥꯏꯔꯣ, ꯑꯩ ꯇꯥꯔꯒꯦ, ꯏꯃꯥꯗ ꯂꯣꯏꯅ ꯂꯤꯌꯣ꯫ ꯍꯦꯟꯖꯥ ꯍꯧꯈꯤꯕ ꯄꯨꯝꯕ ꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯄꯒꯨꯝ ꯈꯜꯂꯤ꯫ ꯇꯞꯅ ꯃꯃꯤꯠꯇꯨ ꯏꯁꯤꯟꯗꯨꯅ ꯑꯩꯕꯨ ꯃꯅꯝ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯕꯤꯈꯤ꯫ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯕꯕꯥꯒꯤ ꯃꯥꯏ ꯌꯦꯡꯂꯒ ꯃꯥꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯗꯨ ꯌꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯍꯤꯗ ꯍꯥꯞꯄ ꯀꯣꯐꯤ ꯄꯤꯊꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯩꯒꯤ ꯑꯋꯥꯕꯗꯣ ꯂꯥꯏꯅ ꯎꯕꯤꯔ ꯃꯥꯜꯂꯦ꯫ ꯃꯐꯝꯗꯨꯗꯒꯤ ꯑꯩ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯊꯧꯖꯥꯜ ꯍꯥꯏꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯨꯄꯥ ꯈꯔꯅ ꯑꯩꯕꯨ ꯀꯟꯕꯤꯗꯨꯅ ꯌꯨꯝꯁꯤꯗ ꯊꯤꯜꯂꯛꯈꯤꯕꯅꯦ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯁꯅꯥꯗꯨ ꯂꯋꯥꯏ ꯂꯨꯇꯣꯟ ꯐꯥꯎꯇꯨ ꯆꯨꯝꯈꯤ꯫ ꯃꯥꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ ꯃꯥꯅ ꯁꯤꯟꯕꯅꯦ ꯏꯃꯥ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏꯅ ꯇꯥꯕꯤꯌꯨ꯫ ꯂꯤꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯃꯥ ꯄꯥꯝꯗꯕꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯂꯤꯁꯤꯟꯕ ꯑꯃꯠꯇ ꯅꯠꯇꯦ ꯏꯃꯥ꯫
Si hairaga leptuna leiriba mamagi makhongdu konduna o khongna kapthorei. Ima, aisibu najan natrabo. Aibu thajabiyo. Noina haiba ai loina yage. Noina atopa nupada thajabada ai kisu sauro. Ai James de luhongmiga noima. Henjadu kappadana masado lektharakkadore. Thasna machana kunthaduna leiribaduda masu phamtharaaga machabu chena konchele. Imagi beba ichade manglam gadauredana. Imana nangbu senaba watpadai ichase lama khangla puthaduna leiramgadore. Karigi ichabu noroki komda inthagani. Machagi makoktu mathadagi chingthoklaga mapidu tithokpi. Ai nangi bababu gyan tanaba haigani. Ichagi wari pumbaligani ge. Se kapkano ima yungba ngamte. Ima Henjadu amuksu mamadu konchele. Asumna nongnini haukre. Wakal mayam sina tenjingda pau phauru dausu tale. Amuksu khale ma lapthok lagi haina. Dada ibani ki mari se oi ki doribra. Ai khangde. Isa sa pangki de gir. Nang nai gi damak lepirade. Aina tawba ngamloi daba pot amata laiti. Nang phaude ai ki mayuk da lepkhinu ko. Phone da yauriba tenjingi nokmi mamai thongda uraga mathamoi chakpa haidu oire. Somda tenjing de nisana mayum hanjingani khangdre. Ngauduna langduna koi chattuna lei. Henja ki wakalchu mangonda changde. Nongmage nisadi henkalai. Mapa malaydana warak pinabasu leite. Mamaduna dukan phamlaga kananasu mabu chaibiningai warak piningai leitre. Adugi suhena mana ngaubani. Wakal na lumtharaba henjadu anauba wakalbu mayol chonghanba ngamgadauba laija iri khara thiba haurae. Tenjingda phone du tawrakpani. Hanjin khinglabasu paide. Asomdade nupadudi ngauribani. Magi kada manglaga hiptuna lei. Phone du tande mande tawduna pairae. Hello, kanano? Ai tumi. Marol dusu kainoma tawri. Ataba minadi adum khangle mahak ngaure haibasi. Henja makhol du iching nei. Ai ni dada. Ai ge khonja phau khangraba. Kaidorino dada na. Tenjing yang usittaba mawongda. Henjara. Oh, kailere. Henjana. Kaino dada. Nang tawrise. Aina phone tawdradi nangna sungtaw tawruktrisi kaigino. Ai mathai am sari. Phone chaga tawrakana. Ai phone tawnaba balance yaude. Ai khoidi mirem. Lairaba oirubana ai khoidi pungton tole. Henja du sauningli. Lairaba haiba wahaida. Hanjin pangano dada. Ai nungaite. Phajana ngangnase. Phone do phajana pairo. Tenjing du laurei. Thamai thamodana. Ai taningde. Kanam tawrakano. Nawa laudeina. Si haraga phone du phatka kre. Henja phone du tawshiludre. Tenjing du ngaure haiba khangle. Adubu karamna themgani wakhal du dikhale. Humni marini leiraba matung tenjing na unasi haibade henja ga lamhang amada phami. Dada, nang kai tawrage? Kaisu tawde. Tumina amuk laithokre. Tapna amuk ai lankre. Henja no e. Kaigino lala haisa. Tenjing mamai tu non tharaga nan giduge. Henjana ai kisu saudi. Ngaihak sum tuminna lainei anido. Achikpadu thugairaga henjana. Dada, nang gyan taro. Ai aruba phibam amada leire. Kuire, aina loli oire ise. Kanadasu pautang thopang khangde. Ai am ware. Nang amda gyan taro ba. Tenjing na. Kaino, hekta hayo kadurage. Henja mamai du on kre. Leiramba minok tu khudakta hanjin kre. Tapna khamai. Baba hoina. Ai bo topa nupada thajanaba sinkre. Ai nupada pamde. Ai na khwaidagi tukachaba nupane. Asi haiduna. Ai dadadagi khongpham amada handokloi. Dadana ai bo nungsi haina khongpham chena lebibadu pame. Tenjing sakpham du khajik hanjeli. Nangna kari khaliba. Nanggi apambado adum taw.
ꯑꯩꯅ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ ꯊꯋꯥꯏ ꯍꯦꯟꯖꯥꯗꯨ ꯁꯥꯎꯅ ꯑꯩ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯥꯝꯗꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥꯁꯨ ꯌꯥꯝ ꯊꯣꯛꯇ꯭ꯔꯤꯁꯦ ꯅꯨꯄꯥ ꯊꯣꯛꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯍꯥꯏꯌꯨ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯂꯩꯇꯦ ꯗꯗꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯇꯦꯟꯖꯤꯡ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈ꯭ꯔꯦ ꯑꯩ ꯂꯥꯏꯔꯔꯦ ꯂꯥꯏꯔꯕ ꯍꯥꯏꯕ ꯑꯋꯥꯡꯕ ꯄꯜꯁꯤꯅ ꯑꯩ ꯅꯪꯕꯨ ꯉꯥꯛꯇꯨꯅ ꯊꯝꯕ ꯉꯝꯂꯣꯏꯗꯧꯔꯦ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯂꯥꯁ ꯗꯤꯁꯤꯁꯟꯗꯤ ꯅꯪꯅ ꯄꯥꯝꯕꯗꯨ ꯈꯛ ꯇꯧꯒꯗꯕꯅꯦ ꯍꯦꯟꯖꯥ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯑꯩꯅ ꯊꯝꯖꯕ ꯊꯥꯖꯕ ꯄꯨꯝꯕꯁꯦ ꯍꯦꯛ ꯍꯦꯛ ꯀꯥꯏꯕꯒꯨꯝ ꯇꯧꯋꯦ ꯃꯁꯤ ꯀꯩꯒꯤꯅꯣ ꯑꯩꯁꯤ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯩ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯔꯨꯕ ꯋꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯦꯛꯊꯣꯛꯅꯩ ꯈꯪꯅ ꯈꯪꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯒ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯀꯩꯁꯨ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯗꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯦ ꯍꯦꯟꯅ ꯆꯦꯠꯈꯠꯂꯛꯂꯕ ꯃꯇꯝꯁꯤꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯦ ꯍꯦꯟꯅ ꯅꯟꯊꯔꯛꯄꯒꯨꯝ ꯊꯣꯛꯂꯦ ꯀꯞꯇꯨꯅ ꯂꯦꯞꯂꯤꯕ ꯍꯦꯟꯖꯥꯗꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯒ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯊꯧꯅꯥ ꯑꯃ ꯏꯔꯩ ꯂꯩꯇꯕꯅꯦ ꯊꯋꯥꯏ ꯀꯞꯀꯅꯨꯁꯦ ꯁꯦꯕ ꯀꯞꯄꯇꯣ ꯍꯦꯟꯖꯥ ꯇꯦꯟꯖꯤꯡꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯠꯅ ꯂꯣꯠꯈ꯭ꯔꯦ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯃꯪꯂꯥꯟ ꯑꯃꯗ ꯇꯤꯟꯈ꯭ꯔꯦ ꯂꯩꯔꯥꯡ ꯂꯩꯆꯨ ꯐꯖꯕ ꯃꯤꯅ ꯅꯥꯞꯄꯗ ꯆꯤꯟꯈ꯭ꯔꯅꯤ ꯈꯟ ꯅꯥꯆꯣꯝꯕꯣꯏꯒꯤ ꯊꯧꯔꯝꯈ꯭ꯔꯦ ꯏꯄꯣꯝ ꯅꯥꯏꯕ ꯃꯥꯂꯪꯕ ꯏꯀꯥꯏ ꯊꯤꯅ ꯂꯣꯠꯈꯤꯗꯧꯔꯦ ꯃꯩꯆꯥꯛ ꯄꯨꯕ ꯀꯣꯔꯧꯁꯨ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯛꯂꯦ ꯑꯁꯤꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯤ ꯇꯧ ꯉꯝꯕꯤꯗꯣ ꯖꯦꯝꯁꯀꯤ ꯋꯥꯗꯨ ꯌꯥꯝꯅ ꯐꯖꯗꯕ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯄꯨꯟꯁꯤꯕꯗ ꯊꯥꯁꯅꯥꯅ ꯇꯝꯊꯣꯛꯇ꯭ꯔꯦ ꯃꯄꯥꯗꯤ ꯋꯥꯐꯝꯗꯨ ꯈꯪꯗꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨ ꯌꯥꯕꯁꯤꯗ ꯑꯇꯥꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯊꯥꯁꯅꯥ ꯅꯥꯀꯣꯏꯅꯅ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯅꯕ ꯇꯠꯇꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯈꯣꯡꯐꯝꯗꯨ ꯍꯦꯟꯅ ꯆꯠꯈ꯭ꯔꯦ ꯍꯦꯟꯖꯥꯅ ꯏꯃꯥ ꯕꯕꯥꯒꯤ ꯋꯥꯗꯤ ꯀꯔꯤ ꯂꯩꯔꯦ ꯊꯥꯁꯅꯥꯅ ꯇꯣꯏꯅꯗꯤ ꯍꯥꯏꯕꯅꯤ ꯋꯥꯔꯤꯗꯣ ꯂꯤꯗꯕꯅꯤꯅ ꯃꯥꯗꯤ ꯂꯨꯍꯣꯡꯕ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯦꯟꯖꯥ ꯃꯃꯥꯗ ꯍꯥꯏꯖꯔꯛꯏ ꯏꯃꯥꯅ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯑꯩꯒꯤꯗꯤ ꯈꯪꯅꯖꯕ ꯂꯩ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯊꯥꯁꯅꯥ ꯃꯆꯥꯗ ꯌꯦꯡꯂꯒ ꯀꯅꯥꯅꯣ ꯀꯔꯥꯏꯗꯩ ꯅꯨꯄꯥꯅꯣ ꯍꯦꯟꯖꯥꯅ ꯀꯣꯟꯅ ꯈꯪꯍꯜꯂꯒꯦ ꯍꯧꯖꯤꯛ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦꯕ ꯖꯦꯝꯁꯇꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨ ꯌꯥꯔꯛꯄꯒꯤ ꯃꯃꯤꯗꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯍꯦꯟꯖꯥꯗꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯗ ꯍꯣꯠꯅꯔꯛꯏ ꯍꯥꯏꯅꯕ ꯂꯩ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯅꯕꯒꯨꯝ ꯖꯦꯝꯁꯀꯤ ꯃꯃꯥꯏꯗꯨꯁꯨ ꯍꯟꯗꯛꯇꯤ ꯍꯦꯟꯅ ꯊꯥꯒꯠꯂꯛꯄꯗꯧꯅ ꯇꯧꯔꯤ ꯑꯩꯒꯤ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯗ ꯑꯣꯏꯅꯖꯕꯗ ꯀꯩꯁꯨ ꯏꯀꯥꯏꯕ ꯂꯩꯇꯦꯅ ꯍꯦꯟꯖꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯦ ꯑꯗꯨꯕꯨ ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ ꯂꯨꯍꯣꯡꯕꯁꯨ ꯌꯥꯔꯦ ꯍꯥꯏꯔꯒ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯕ ꯄꯥꯏꯗ꯭ꯔꯁꯨ ꯀꯥꯏꯗꯦꯗ ꯏꯀꯥꯏꯗꯅ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ ꯑꯩꯒꯤꯗꯤ ꯅꯪꯈꯛ ꯑꯣꯏꯍꯧꯕ ꯁꯤꯅꯤ ꯑꯁꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯅꯣꯛꯏ ꯇꯦꯟꯖꯤꯡ ꯑꯍꯤꯡꯗꯨ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩ ꯍꯦꯟꯖꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯄꯨꯛꯅꯤꯡꯁꯨ ꯑꯣꯜꯂꯤ ꯁꯦꯡꯅ ꯃꯥ ꯅꯨꯄꯤꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯤ ꯍꯣꯏꯗ ꯁꯤꯅ ꯐꯔꯦ ꯑꯩ ꯃꯉꯣꯟꯗ ꯌꯦꯠꯂꯔꯣꯏꯒꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯁꯅꯨ ꯑꯩꯅ ꯌꯦꯠꯂꯨꯕꯗ ꯑꯣꯏꯔꯔꯣꯏ ꯑꯩ ꯑꯣꯏꯅ ꯄꯥꯄꯨꯕ ꯍꯥꯏꯕꯗ ꯑꯣꯏꯔꯅꯤ ꯅꯍꯥꯟ ꯁꯤꯅꯤꯕꯥꯁ ꯑꯣꯏꯅ ꯈꯥꯏꯌꯨ ꯍꯥꯏꯅ ꯋꯥꯆꯞꯇ ꯊꯥꯔꯛꯄ ꯅꯝꯕꯔꯗꯨ ꯊꯤꯕ ꯍꯧꯈ꯭ꯔꯦ ꯅꯝꯕꯔꯗꯨ ꯐꯪꯕꯒ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ ꯅꯨꯄꯤꯗꯨꯁꯨ ꯄꯟꯊꯥꯗꯤ ꯑꯗꯨꯝ ꯍꯜꯂꯛꯏ ꯑꯁꯨꯝ ꯃꯦꯁꯦꯖ ꯊꯥꯅꯕꯗꯒꯤ ꯇꯁꯦꯡꯅ ꯀꯣꯏꯅꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ ꯑꯦꯁꯤꯇꯥ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯑꯦꯁꯤꯇꯥ ꯅꯣꯛꯂꯒ ꯑꯩꯁꯨ ꯇꯥꯃꯣꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯇꯦꯟꯖꯤꯡꯅ ꯁꯦꯡꯉꯕꯣ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯦ ꯑꯦꯁꯤꯇꯥ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯐꯥꯒꯤ ꯇꯧꯕꯩ ꯇꯥꯏꯞꯇ ꯇꯦꯟꯖꯤꯡ ꯑꯦꯁꯤꯇꯥꯒꯤ ꯈꯨꯠꯇꯨ ꯄꯥꯏꯔꯒ ꯅꯪ ꯇꯥꯃꯣꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ ꯑꯦꯁꯤꯇꯥꯅ ꯑꯩ ꯇꯥꯃꯣꯕꯨ ꯊꯥꯗꯣꯛꯂꯨꯏ ꯑꯩꯕꯨꯁꯨ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯌꯨ ꯇꯦꯟꯖꯤꯡ ꯃꯃꯣꯟ ꯅꯣꯛꯂꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯅꯪꯕꯨ ꯄꯦꯟꯅ ꯁꯥꯟꯅꯍꯟꯒꯅꯤ ꯅꯪ ꯇꯥꯃꯣꯕꯨ ꯊꯥꯖꯧ ꯀꯔꯝꯅ ꯋꯥꯈꯜꯗꯨ ꯑꯣꯟꯈꯤꯕꯅꯣ ꯍꯦꯟꯖꯥꯗꯒꯤ ꯑꯁꯨꯝꯅ ꯂꯥꯞꯊꯣꯔꯛꯄ ꯊꯥ ꯑꯃ ꯆꯞ ꯆꯥꯅ ꯐꯥꯔꯛꯂꯦ
ꯍꯦꯟꯖꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟꯗꯨ ꯈꯤꯡꯏ ꯄꯥꯏꯔꯛꯀꯗꯧꯕ ꯃꯥꯅ ꯄꯥꯏꯕꯤꯔꯛꯇ꯭ꯔꯕꯗ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯀꯞꯄ ꯅꯠꯇꯅ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯤ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯄꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯃꯒ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯃꯥꯒꯤ ꯗꯗꯥꯕꯨꯗꯤ ꯊꯃꯣꯏꯗ ꯋꯥꯔꯧꯕ ꯐꯥꯎꯖꯩ ꯏꯃꯥ ꯑꯩ ꯕꯣꯕꯣꯛ ꯍꯣꯏꯗ ꯂꯩꯒꯦ ꯕꯣꯕꯣꯛꯁꯨ ꯃꯁꯥ ꯉꯝꯗꯅ ꯂꯩꯕꯗꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯒꯦ ꯅꯪ ꯅꯊꯟ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯕꯣꯕꯣꯛꯁꯨ ꯂꯩꯕꯅꯤꯅ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯍꯣꯏ ꯅꯣꯡ ꯅꯤꯅꯤ ꯁꯤꯗ ꯆꯠꯅꯕ ꯅꯪ ꯕꯕꯥꯗ ꯍꯥꯏꯔꯒꯦ ꯏꯃꯥ ꯏꯃꯥꯅ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯑꯩ ꯆꯠꯇꯕ ꯌꯥꯗꯕꯅꯦꯕ ꯊꯥꯁꯅꯥꯅ ꯏꯆꯥ ꯊꯣꯏꯕꯤ ꯅꯪ ꯑꯥꯗ ꯂꯩꯔꯒ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ ꯐꯖꯅ ꯕꯣꯕꯣꯛꯀ ꯂꯩꯗꯧꯅꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯅꯪ ꯀꯣꯂꯦꯖꯅ ꯀꯝꯗꯧꯕ ꯑꯩ ꯑꯥꯗꯩ ꯀꯥꯔꯁꯨ ꯀꯥꯒꯦ ꯑꯗꯨꯏꯗꯤ ꯅꯛꯁꯨ ꯅꯛꯑꯦ ꯌꯥꯗꯅ ꯍꯣꯏ ꯑꯩꯁꯨ ꯆꯠꯀꯦ ꯈꯜꯂꯒ ꯂꯩꯕꯅꯤ ꯍꯦꯛꯇ ꯉꯝꯗꯕꯅꯤ ꯅꯪ ꯆꯠꯂꯒ ꯅꯕꯣꯛꯇꯣ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯨꯔꯣ ꯍꯣꯏ ꯃꯥ ꯇꯦꯟꯖꯤꯡꯒ ꯎꯅꯕꯒꯤ ꯑꯁꯥ ꯑꯃꯗ ꯋꯥꯗꯣ ꯍꯥꯏꯈꯤꯕꯅꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯇꯦꯟꯖꯤꯡꯒ ꯅꯛꯁꯤꯟꯅꯕ ꯌꯥꯅꯕ ꯍꯣꯠꯅꯕꯅꯤ ꯃꯕꯣꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ ꯃꯄꯥꯁꯨ ꯃꯃꯥꯁꯨ ꯄꯨꯟꯅ ꯃꯥꯕꯨ ꯊꯤꯜꯂꯛꯏ ꯑꯁꯨꯝ ꯒꯥꯔꯤ ꯇꯣꯡꯅ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯇꯣꯡꯕꯅꯤ ꯃꯃꯥꯏꯗ ꯁꯨꯝ ꯐꯣꯟ ꯃꯦꯠꯂꯝꯕꯗꯒꯤ ꯑꯣꯟꯊꯣꯛꯂꯒ ꯅꯥꯀꯟꯗ ꯌꯦꯡꯊꯣꯛꯂꯨꯕꯅꯤ ꯇꯦꯟꯖꯤꯡꯗꯨ ꯃꯥꯒꯤ ꯕꯥꯏꯛ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃ ꯍꯥꯞꯄꯒ ꯊꯧꯈꯤꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯔꯒ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯥꯒꯤ ꯐꯣꯟ ꯄꯥꯏꯔꯛꯇꯕꯒꯤ ꯃꯔꯝ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯑꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪ ꯎꯅꯔꯅꯤ ꯈꯟꯅ ꯁꯥꯒꯠꯂꯒ ꯂꯥꯛꯄ ꯑꯁꯥꯁꯦ ꯄꯨꯝꯅꯃꯛ ꯀꯥꯏꯈ꯭ꯔꯦꯀꯣ ꯅꯄꯥꯅꯣꯏꯁꯦ ꯁꯨꯝ ꯇꯧꯕꯩꯔꯦ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯗ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯅꯣ ꯋꯥꯈꯜꯗꯨ ꯐꯨꯝꯕꯪꯅꯩ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯔꯤ ꯀꯞꯇꯤ ꯀꯞꯆꯩ ꯃꯃꯥ ꯍꯣꯏꯅ ꯎꯔꯒ ꯃꯔꯝ ꯍꯪꯂꯛꯀꯅꯤ ꯁꯣꯏꯗꯅ ꯑꯁꯤꯅꯁꯨ ꯀꯞꯄ ꯉꯝꯗꯕꯅꯤ ꯁꯨꯝ ꯂꯥꯛꯄꯅ ꯃꯕꯣꯛ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯅꯥꯔꯤꯕꯤ ꯃꯃꯥꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖꯩ ꯊꯥꯁꯅꯥꯗꯨ ꯏꯃꯥ ꯅꯁꯨꯁꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦ ꯁꯤꯗ ꯂꯩꯍꯜꯂꯒ ꯉꯥꯎꯁꯤꯟꯅꯍꯟꯕ ꯌꯥꯗꯦꯀꯣ ꯅꯁꯨꯁꯦ ꯏꯃꯥꯅ ꯋꯥꯔꯛꯇꯧꯅꯤ ꯃꯕꯣꯛꯇꯨꯅ ꯂꯩꯁꯅꯨ ꯀꯩꯅꯣ ꯏꯁꯨꯅ ꯂꯩꯕꯣ ꯂꯩꯖꯁꯅꯨ ꯑꯩꯗꯤ ꯂꯩꯃꯟꯗꯦ ꯍꯥꯏꯔꯤꯝꯅꯤ ꯏꯇꯣꯝꯇ ꯇꯔꯛ ꯂꯩꯕꯁꯦ ꯏꯃꯥꯁꯨ ꯀꯌꯥ ꯍꯩꯅꯗꯦ ꯊꯥꯁꯅꯥ ꯃꯥ ꯂꯩꯔꯗꯤ ꯈꯔꯗꯤ ꯀꯣꯝꯃꯅꯤ ꯊꯕꯛꯀꯤ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯏꯃꯥ ꯏꯊꯟꯇ ꯆꯥꯛ ꯆꯥꯕꯁꯤ ꯌꯥꯗꯦꯅꯦꯍꯦ ꯄꯨꯟꯁꯤꯕꯅ ꯏꯃꯥꯅ ꯑꯥꯗ ꯂꯩꯔꯁꯦ ꯑꯩꯁꯨ ꯌꯥꯕꯤꯗꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯄꯅꯤꯅ ꯇꯣꯏꯅ ꯂꯥꯛꯂꯒ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗꯦ ꯅꯆꯥꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯁꯪꯗꯕ ꯑꯁꯦꯡꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯊꯝꯃꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯏꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯏꯃꯥ ꯄꯦꯜ ꯐꯔꯦ ꯂꯩꯖꯔꯁꯅꯨ ꯅꯣꯏꯁꯨ ꯇꯣꯏꯅ ꯍꯦꯛ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯆꯠꯈ꯭ꯔꯦ ꯍꯦꯟꯖꯥ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯕꯣ ꯀꯩ ꯊꯣꯡꯁꯤꯒꯦ ꯉꯁꯤꯗꯤ ꯏꯁꯣꯏ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯧꯗ ꯏꯕꯣ ꯁꯨꯝ ꯊꯣꯡꯒꯦ ꯑꯩ ꯁꯨꯝ ꯊꯣꯡꯒꯦ ꯕꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯁꯤꯔꯥ ꯑꯗꯨꯗꯤ ꯍꯣꯏꯅꯦ ꯊꯦꯡꯅ ꯆꯥꯔꯕꯁꯨ ꯌꯥꯏꯅꯦ ꯆꯥꯛꯇꯨ ꯀꯣꯟꯅ ꯇꯞꯅ ꯊꯣꯡꯂꯒꯦ ꯈꯟꯅ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ ꯇꯦꯟꯖꯤꯡꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯉꯁꯤꯗꯤ ꯇꯧꯕꯒ ꯐꯠ ꯄꯥꯏꯈꯠꯂꯛꯏ ꯀꯩꯅꯣ ꯀꯩ ꯍꯥꯏꯗꯧꯒꯤꯅꯣ ꯍꯦꯟꯖꯥ ꯌꯥꯝ ꯇꯞꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯗꯗꯥ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩ ꯂꯩꯔꯦ ꯍꯦꯟꯖꯥ ꯊꯃꯣꯏꯗ ꯅꯨꯡꯖꯥꯎ ꯑꯃꯅ ꯊꯣꯡꯂꯛꯄꯗꯧꯅ ꯇꯧꯈ꯭ꯔꯦ ꯑꯩ ꯗꯗꯥꯗ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯇꯦꯟꯖꯤꯡꯅ ꯅꯪꯒꯤ ꯅꯔꯥꯜ ꯀꯩꯁꯨ ꯂꯩꯇꯦ ꯅꯪ ꯀꯩ ꯂꯥꯜꯂꯨꯔꯒꯦ ꯑꯗꯨ ꯋꯥꯍꯪꯗꯣ ꯍꯪꯂꯤꯗꯨꯕꯣ ꯍꯦꯟꯖꯥ ꯃꯈꯣꯜꯗꯤ ꯊꯣꯛꯇꯦ ꯃꯄꯤꯗꯤ ꯇꯥꯔꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯒꯤ ꯃꯔꯝꯗꯣ ꯑꯩ ꯈꯪꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯈꯤꯗꯕ꯭ꯔꯥ ꯈꯜꯂꯦ ꯇꯦꯟꯖꯤꯡ ꯁꯥꯎꯅ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯔꯦꯗꯅ ꯑꯩ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯥ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯑꯣꯛꯇꯕꯤ ꯑꯣꯏꯈ꯭ꯔꯕꯅꯦ ꯑꯩꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤꯒꯅꯣ ꯗꯗꯥ ꯑꯩꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯇꯦꯟꯖꯤꯡꯅ ꯑꯩ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯅꯉꯣꯟꯗꯒꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯗ ꯁꯨꯝ ꯆꯒꯠ ꯇꯧꯔ ꯂꯩꯁꯦ ꯀꯩꯅꯣ ꯅꯪ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯍꯦꯟꯖꯥ ꯍꯟꯗꯛꯇꯤ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯊꯧꯅꯥ ꯂꯩꯔꯛꯇ꯭ꯔꯦ ꯃꯁꯥꯗꯨ ꯇꯦꯟꯁꯟꯅ ꯌꯣꯝꯈ꯭ꯔꯦ ꯅꯪꯅ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨꯗꯤ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯖꯕ꯭ꯔꯥ ꯅꯣꯏ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯤ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯂꯩ ꯑꯩꯁꯦ ꯂꯥꯏꯗꯕꯤꯗꯧꯅ ꯈꯟꯕ꯭ꯔꯣ ꯑꯩꯁꯤꯕꯨ ꯐꯥꯒꯤꯔꯣ
ꯇꯦꯟꯖꯤꯡꯁꯨ ꯁꯥꯎꯅ ꯑꯩ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯁꯤꯗꯩ ꯍꯦꯟꯅ ꯋꯥ ꯃꯈꯥ ꯇꯥꯕꯒꯤ ꯑꯥꯔꯊ ꯊꯣꯛꯇꯦ ꯊꯝꯃꯣ ꯌꯥꯔꯦ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯗ ꯑꯩ ꯀꯩꯁꯨ ꯁꯥꯎꯔꯣꯏꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯖꯕ ꯑꯩꯅ ꯅꯪ ꯈꯟꯖꯕ ꯄꯨꯝꯕ ꯈꯨꯗꯛꯁꯤꯗꯒꯤ ꯗꯗꯥꯕꯨ ꯀꯥꯎꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯨ ꯑꯩ ꯃꯗꯨꯅ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯖꯗꯨꯅ ꯅꯪꯕꯨ ꯀꯥꯎꯕ ꯇꯝꯖꯒꯦ ꯗꯗꯥ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯖꯥꯗꯨ ꯄꯦꯟꯅ ꯀꯞꯊꯣꯔꯛꯏ ꯀꯞꯄꯗꯅ ꯃꯊꯧꯗꯥꯡ ꯑꯣꯏꯌꯨ ꯇꯝꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯋꯥꯕ ꯄꯨꯝꯕ ꯃꯉꯣꯟꯗꯗ ꯊꯣꯛꯂꯕꯒꯨꯝꯅ ꯇꯧꯔꯤ ꯇꯦꯟꯖꯤꯡ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯑꯍꯦꯟꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯦꯟꯖꯥꯗꯨ ꯑꯁꯨꯝꯅ ꯂꯥꯞꯊꯣꯛꯅꯔꯛꯂꯤ ꯊꯃꯣꯏꯒꯤ ꯃꯔꯤ ꯑꯃꯠꯇ ꯑꯣꯏꯔꯝꯕ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯃꯁꯛ ꯈꯪꯅꯗꯕ ꯂꯝꯂꯥꯟꯕ ꯂꯝꯂꯥꯟꯕꯤ ꯑꯣꯏꯅꯈ꯭ꯔꯦ ꯄꯨꯟꯁꯤ ꯅꯪꯒꯤ ꯏꯆꯦꯜꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯊꯦꯡꯅꯒꯗꯧꯔꯤꯕ ꯍꯤꯃꯥꯏ ꯆꯨꯝꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇ꯭ꯔꯦ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯍꯣꯟꯒꯗꯕ ꯍꯤꯅꯣ ꯃꯀꯣꯛ ꯉꯥꯎꯔꯦ ꯄꯥꯛꯂꯕ ꯏꯌꯥꯏꯁꯤꯗ ꯃꯊꯣꯡ ꯈꯪꯗꯅ ꯇꯥꯎꯊꯔꯤ ꯏꯆꯦꯜꯁꯤꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯄꯥꯃꯦꯜ ꯍꯥꯏꯅ ꯂꯩꯕ ꯑꯦꯀꯥꯎꯟꯗꯒꯤ ꯍꯟꯗꯛ ꯇꯣꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯁꯤ ꯂꯦꯞꯇꯦ ꯐꯅꯁꯨ ꯏꯒꯅꯣꯔ ꯇꯧꯔꯕꯅꯤ ꯀꯔꯤ ꯂꯩꯕꯅꯣ ꯀꯔꯤꯕꯨ ꯍꯪꯅꯤꯡꯕꯅꯣ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯥꯔꯛꯏ ꯍꯦꯟꯖꯥꯅ ꯁꯤꯃꯤꯁꯦ ꯏꯀꯥꯏꯕꯗꯤ ꯐꯖꯅ ꯈꯪꯗꯕꯖꯥꯠꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯕꯅꯦ ꯍꯦꯛꯇ ꯊꯥꯔꯛꯏ ꯇꯁꯦꯡꯅ ꯃꯥꯏꯁꯦ ꯃꯤ ꯑꯣꯟꯅꯔꯖꯥꯠꯂꯣ ꯍꯟꯗꯛꯇꯤ ꯐꯖꯅ ꯍꯪꯗꯣꯛꯂꯒꯦ ꯃꯦꯁꯦꯖꯇꯨ ꯊꯥꯒꯦ ꯍꯣꯠꯅꯔꯤꯉꯩ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯐꯣꯟꯗꯨꯗꯒꯤ ꯇꯞꯅ ꯅꯨꯄꯥ ꯑꯃꯅ ꯑꯩꯁꯦ ꯀꯩꯅꯣ ꯐꯣꯟ ꯇꯧꯔꯛꯑꯒ ꯑꯩ ꯇꯧꯔ ꯂꯩꯔꯤꯗꯨꯕꯣ ꯍꯥꯏꯗꯧꯗꯣ ꯍꯥꯏꯔꯣ ꯊꯕꯛ ꯆꯤꯜꯂꯤ ꯈꯥꯏꯕꯒꯤ ꯑꯣꯏꯔꯗꯤ ꯅꯝꯕꯔ ꯑꯅꯧꯕ ꯂꯧꯁꯤꯟꯖꯗ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯐꯣꯟꯗꯨꯗꯒꯤ ꯑꯩ ꯄꯥꯝꯃꯦ ꯅꯪꯉꯣꯟꯗ ꯇꯣꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯅꯨꯄꯥꯗꯨꯅꯤ ꯑꯩ ꯈꯪꯕꯤꯔꯤꯕꯣ ꯁꯨꯝ ꯍꯦꯟꯖꯥ ꯅꯠꯇ꯭ꯔꯣ ꯄꯥꯃꯦꯜꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯍꯦꯟꯖꯥꯅ ꯑꯣ ꯀꯩ ꯂꯩꯔꯒꯦ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯑꯩꯗꯤ ꯃꯤ ꯃꯁꯛ ꯈꯪꯗꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯤ ꯄꯥꯃꯦꯜꯅ ꯅꯪꯅ ꯂꯥꯟꯅ ꯂꯧꯕꯤꯈꯤꯗꯧꯔꯦ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯤ ꯑꯩ ꯅꯪꯒ ꯏꯆꯝ ꯆꯝꯅ ꯈꯪꯅꯅꯤꯡꯕꯒꯤ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯑꯃꯅꯤ ꯈꯜꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯨ ꯍꯦꯟꯖꯥ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯨꯗꯦ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯇꯤꯟꯅꯕ ꯂꯣꯏꯅꯒꯗꯕ ꯇꯜꯂꯕꯅꯤ ꯑꯩ ꯐꯣꯟꯁꯦ ꯊꯝꯖꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯖꯥꯠ ꯖꯥꯠꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯁꯨ ꯇꯤꯟꯅꯁꯦ ꯍꯥꯏꯕ ꯉꯝꯃꯤ ꯑꯩ ꯅꯨꯄꯥ ꯈꯤꯔꯦ ꯑꯩ ꯀꯅꯥꯝ ꯄꯥꯝꯖꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯍꯦꯟꯖꯥꯗꯨ ꯃꯕꯣꯛꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯁꯅꯥꯕꯨꯟꯗꯨꯅ ꯏꯁꯤꯡꯗꯨ ꯂꯥꯛꯈꯠꯂꯒ ꯃꯌꯨꯝꯗ ꯀꯥꯔꯛꯄꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯨꯠꯇꯨ ꯇꯨꯡꯗꯒꯤ ꯉꯥꯏꯈꯣ ꯍꯥꯏꯕꯒꯨꯝ ꯄꯥꯏꯔꯛꯏ ꯍꯦꯟꯖꯥ ꯑꯝꯇ ꯉꯥꯏꯈꯣ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯅꯨꯄꯥꯒꯤꯅꯤ ꯍꯦꯟꯖꯥ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯏ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯂꯦꯞꯄꯝꯃꯤꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯁꯛꯇꯝꯗꯨ ꯎꯔꯒ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ